ꯌꯥꯝꯕꯨꯡ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯌꯥꯝꯕꯨꯡ ꯍꯧꯒꯠꯂꯣ ꯁꯦ ꯑꯩꯒꯤ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯌꯥꯝꯕꯨꯡꯗ ꯇꯝꯗ꯭ꯔꯤꯌꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥ ꯍꯥꯏꯅꯕ ꯇꯟꯖꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯌꯥꯝꯕꯨꯡ ꯍꯧꯒꯠꯂꯣꯁꯦ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯋꯥ ꯇꯥꯈꯨꯑꯣ ꯌꯥꯝꯕꯨꯡꯅ ꯇꯝꯖꯒꯗꯕ ꯏꯄꯥꯎ ꯇꯝꯍꯧꯗ꯭ꯔꯤꯌꯦ ꯌꯥꯝꯕꯨꯡ ꯑꯩ ꯀꯅꯥꯅ ꯌꯥꯝꯕꯨꯡ ꯀꯧꯒꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯑꯣ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨꯑꯣ ꯌꯥꯝꯕꯨꯡ ꯌꯥꯎꯗꯅ ꯑꯩ ꯏꯊꯟꯇ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ 이마 이짝이 까나스 라이러로예 아우갈로 야묵 아우갈로 야묵 다이록 아시 까람보 와리기노 아마디 까나나 이바노 하이바도 카멘트 하이비라무 카멘 피비락바 마탐다 이사기 페이스북 어카운트 링 나트라가 이메일서 하비라무 위너라두 아이코이나 컨택 तौरꯛꯄ यानाबा रिजल्ट आउट ओइद्रि फावबदा कमेंट पिबिरक्पा यागनी विनर असि 3 days की मतुंगदा लाउथोकजगनी चुमना कमेंट पिबिरक्पसिंगदगी ड्रॉ तौरगा विनर खंजगनी मखा ताबा अतोपा वारीगी गिफ्ट अवेसु तौजरकिगनी चैनल असिबु सब्सक्राइब तौबिबा काउबिगनु।